ꯚꯥꯏ, ꯅꯪꯒꯤ ꯀꯣꯏ ꯈꯨꯠ ꯀꯥꯛꯇꯤꯗꯨꯕꯣ ꯍꯟꯗꯛꯇꯤ ꯈꯩꯅꯤ ꯀꯧꯇꯥꯗ ꯌꯦꯛꯄ ꯃꯤꯗꯣ ꯁꯨꯡꯀꯥꯏ ꯏꯀꯥꯏꯗ꯭ꯔꯦ ꯚꯥꯏ. ꯍꯣꯏꯗ ꯚꯥꯏ, ꯅꯪꯗꯪ ꯃꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗ. ꯁꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ. ꯚꯥꯏ, ꯂꯝꯁꯥꯡ ꯆꯠꯄꯗ ꯋꯥꯗꯅꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯔꯛꯀꯦꯁꯦ. ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤꯅꯦ ꯃꯅꯥ ꯇꯥꯊꯤꯁꯤꯜꯂꯛꯂꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯃꯅꯥꯀꯣꯡꯗ ꯄꯤꯁꯛ ꯄꯤꯛꯅ ꯍꯥꯞꯆꯤꯟꯕ ꯌꯥꯕ, ꯌꯦꯡꯕꯗ ꯃꯤꯅꯁꯨ ꯄꯥꯛ ꯍꯦꯛ ꯎꯕ ꯉꯝꯗꯕ, ꯃꯃꯜꯁꯨ ꯌꯥꯝ తాꯡꯕꯅꯦ, ꯍꯤꯌꯥꯔꯤꯡ ꯑꯦꯗ ꯑꯃ ꯍꯥꯞꯆꯤꯜꯂꯦꯕꯀꯣ. ꯃꯗꯨꯒꯤ ꯆꯦꯛ ꯇꯧꯕ ꯑꯣꯏꯅ ꯈꯔꯅꯤ ꯂꯩꯔꯒ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ. ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯈꯨꯔꯥ, ꯀꯝꯗꯧꯔꯦ? ꯍꯧꯖꯤꯛꯇꯤ ꯅꯥꯀꯣꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯅꯦ?" ꯑꯍꯜꯗꯨꯅ ꯈꯨꯝꯃꯦ, "ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯥꯀꯣꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯒ ꯏꯀꯣꯛꯁꯤꯁꯨ ꯌꯥꯝꯅ ꯁꯤꯡꯒꯠꯂꯦ, ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯗ꯭ꯔꯦ. ꯈꯨꯔꯥꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯀꯥꯡꯁꯤꯡꯁꯦ ꯃꯆꯤꯠ ꯃꯆꯤꯠ ꯌꯣꯟꯊꯣꯛꯂꯒꯅꯦ ꯆꯥꯅꯤꯡꯕ ꯆꯥꯍꯧꯔꯒꯦ, ꯇꯧꯊꯣꯛꯄ ꯌꯥꯕ ꯗꯥꯟ ꯇꯧꯊꯣꯛꯂꯝꯂꯒꯦ, ꯇꯤꯔꯊꯀꯥꯁꯦ ꯄꯪꯆꯠꯇ ꯆꯠꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦꯅꯦ ꯏꯕꯨꯡꯉꯣ." ꯃꯗꯨꯗ ꯗꯣꯛꯇꯔꯗꯨꯅ, "ꯀꯔꯤ ꯋꯥꯅꯣ ꯈꯨꯔꯥ ꯑꯗꯨꯗꯤ?" ꯑꯍꯜꯗꯨꯅ ꯈꯨꯝꯂꯛꯑꯦ, "ꯑꯁ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯋꯥꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗ. ꯌꯨꯝꯗ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯏꯃꯧ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯤꯌꯦ. ꯃꯈꯣꯏꯗꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯅꯤꯡꯊꯤꯅ ꯇꯥꯕ ꯉꯝꯂꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯟꯗ꯭ꯔꯤꯕꯅꯤꯅꯦ. ꯑꯗꯨꯅꯅꯦ ꯏꯃꯧꯁꯤꯡꯗꯨꯅ ꯉꯥꯡꯅꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅꯦ ꯅꯪ ꯈꯨꯔꯥꯁꯦ." ꯁꯨꯝꯅ ꯈꯨꯝꯂꯛꯄꯩ ꯋꯥꯅꯤꯗ ꯚꯥꯏ. ꯌꯥꯝ ꯅꯨꯡꯉꯥꯏ ꯚꯥꯏ ꯅꯪ ꯋꯥꯔꯤꯁꯦ. ꯑꯗꯨ ꯑꯩꯁꯨ ꯃꯆꯥ ꯑꯃꯈꯛꯇꯪ ꯂꯤꯔꯛꯀꯦ, ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃ ꯎꯠꯄꯗꯒꯤ ꯃꯤ ꯌꯥꯝꯅ ꯌꯦꯡꯅꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗꯅꯤꯀꯣ. ꯐꯤꯂꯝ ꯎꯠꯄꯒꯤ ꯏꯟꯇꯔꯚꯦꯜ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗꯅꯦ ꯃꯄꯥꯟꯗꯒꯤ ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯅꯨꯄꯥ ꯑꯃꯅ ꯐꯝꯐꯝ ꯄꯔꯦꯡ ꯑꯃꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯗꯨꯗ ꯅꯛꯅ ꯅꯣꯟꯊꯔꯒ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯁꯣꯝꯒꯤꯁꯤꯕꯨ ꯉꯁꯥꯏ ꯑꯩꯍꯥꯛꯅ ꯊꯣꯛꯈꯤꯕꯗ ꯈꯣꯡꯗ ꯅꯦꯠꯆꯔꯝꯕꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯅꯨꯄꯥ ꯑꯃꯗꯨꯅ ꯁꯥꯎꯔꯞꯅ, "ꯃꯥꯅꯤꯅꯦ, ꯑꯣ, ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯔꯦꯡ ꯆꯨꯝꯅ ꯃꯥꯜꯂꯦ, ꯑꯃꯨꯛꯇ ꯆꯪꯖꯈꯤꯒꯦ." ꯍꯤ, ꯁꯤꯅꯤ